CECOT the Terrorism Confinement Center maming asikak tabada atabasingda akiba duklauba pokhanba malemgi khwaidagi tamthiba terrorist gang rapist criminal kayabu phajinduna thamleba kaisumsang the Terrorism Confinement Center isam samna CECOT airaga khangnaba maximum da 40,000 prisoner fawba thamba yaraba Al Salvador ki tekuluka kauba mafam aduda leiriba kaisumsang adugi in detail puduna laksari Al Salvador mamangda chahi kaya world ki crime capital oina Tamthiba gang khupu terrorist criminal kaya leiba angang macha fawba criminal kaya da chenaba Tamthiba micham miyam singda akiba mipaiba pokhanba santi leitaba leiba ama oirami adubu 2019 dagi Arab country Palestine origin oiba Nayib Bukele na president oirakpadagi Malemgi safety oiba leibak singi manungda Al Salvador su safest country ama oirakhi mahakna president oirakpadagi awonba ahongba kaya lakhi leibak aduda 26 March 2022 da chahi kunthra gi history da mifatta gang khupu singna khwaidagi mi masing yamna hatkhiba numit dateless record day oikhi khudakta Salvador government na state emergency lauthokhi incident aduda chenaba amadi atai incident singda chenaba 64,000 criminal phanaba order piki phariba criminal terrorist gang sing adugi thamfam oina modern equipment technology suna yauraba achauba kaisum sang prison ama sakhi aduga 2023 da sangabagi matam adu fawbada around 62,000 criminal fabangamki prison kaisum sang adugi maming CECOT haibadi terrorism confinement center kawi masi especially terrorist amadi gangster singi kaisum sangni CECOT Al Salvador gi tekoluka kauba mafam aduda lei acre 410 aduga football stadium nipan mukpak chawi maximum capacity da 40,000 prisoner thamba yai malemgi khwaidagi masing yamna prisoner thamba yaba kaisumsang ama oiri prison asigi 50,000 square meter mukpak chawba cell block nipal lei prison asi $100 million changna sakhibani masigi manungda awangba 19 guard tower su lei prison asi guard lisingama lanmi chatruk amadi police officer chani yangkhaina akanba section thorang lokhattuna ngakseli prison asigi ground floor da fawba akanaba wire haptuna forest step sing taba fanghali airport sing da leiba security atumaina adukki matik cheksilli alemgi khwaidagi section ba security masing yamna leiba prison amani fam asida Al Salvador leiba adugi tamthiraba criminal gang khutpu ani phajinduna thammi gang khutpu ani adugi maming MS13 amadi street gang Barrio 18 kawi gang khutpu ani sigi member sing achamba araiba criminal amatanate miyoi ahumari dagi tadana hatlaba member ngangtani makhoi asi California dagi horakhiba Central America dagi immigrant oina 1980s da changlakhiba rape murder Tamthiba criminal case kaya da senaraba miyoi ngangtani rokpa kanaraba video singidama like subscribe tawbiramu